magi Leingakna Hattokpikhraba Astronaut. April tang 1967. Sigin Minister Soviet astronaut Vladimir Komarov Sigi spacecrafts the Hektongda Masungsoi Shoidana Sigani Hingna Halarui Haiba Masana Kangna spacecrafts the Ma Kakatki Madu suicide mission needna Mamsana Hairunki Adam Winamog Hainabi spacecraft Asi Tongduna Ma Baiki Kadi Mrumgi Wiragava Magi warisi space exploration gi puwari da ngasisu khwaidagi kiningai oiba ama oiraga adum leiri minamba loktunaba amadi rasniti na maram oiraga vigyan gi pukaida arangba thwan chak amoina ngalamgada astronaut magi punsibu kadilita manghan kibagi warini aduna hainei magi Leingakna hatpane lobirasi onthokpe spacecraft Soyuz 1 amadi astronaut Vladimir Komarov ki thamoi shokpa wari Vladimir Komarov icham chamba sadharol pilot amanate Mahak Soviet Union gi arangba thon chaksing gi marakta amane Mahak haithoiraba test pilot amani engineer amasuni aduga jati gi hero amasuni 1961 da Yuri Gagarin na space da chaluba hanba miyoiba du oikhramadu Soviet na moigi mathang generation gi spacecraft Soyuz asi amuk paikat halunu gdama Vladimir Komarov pu khlakkhibane adubu propaganda gi marunda yam sathina achauba soiba amadi leirumli madudi Soyuz asi hathu sakiba maramna maunda design dagi horga technical issues kya leirami That's the Sumadu, Hanjin fell with me. Madam Snay engineers Madu Pine with the Mudadi, ready with Rihanna Kiara, warning to me. Adobo, Sigi Tang Liba Berasing Sigi Matak the Leingakna, Hira, Hector Pika Ugdamni Haina, Akanba Yatang Tautaraki. Space exploration Gilamjel the Mangjin Tangbagi Mayana Kremlin, Naingam Kide. Kona tengna phongnar pariporsing da sumna phongnar ki madudi Komarov na Yuri Gagarin yauna magi mamanabasing da sumna hairamki ai sigi mission sida suidna sirani ai khangi aduna I chaningde but I don't have a choice mana chaningdana chatkibagi maram haragana kadigu mamana mission si chatpanga moi no haragadi magi muhta magi backup noina chatkigadoribane aduga magi backup asna tai kana sunate space ta ihan hana chalubagi Soviet Union sin thungna khwaidigi nungsi jariba magi na maruf Yuri Gagarin ne pukchel chawraba Komarov na magi maruf ki punsi kaningbagi su mission nasta mana chatpanga moi no haibangam kidabane engineer amana kona sunna phongdur kimadudi Komarov ki mission adumakti Leingakna ayaba piraga chathakiba murder case mi hatbagi case amagumbane Cold War gi chiret chimkhai naringi matam madur Leingakna mathona phaba hero amagi darkar oirki thamnaiba rajniti wala singi hakanagi Komarov hero mingtholgi padar marumda baligi haming oikiba khwaidagi maraiba thirbe astronaut amani dra engineers na kona phungdurki April tang 1967 numit asda thagat pane Soyuz 1 Hek thagat kiba kudaktagi bera mayam amadum toba horaki Nungsagi sakti lakshinaba solar panel nama hangdokpa yartubdagi spacecraft adu makhung nama tekpa migum sekpai paiba horaki Adai electrical system kiyamasu pangchakta chakshilaki Maikai shalai lambi lepnava mamai kaknabagi system navigation system su bera toba horakle Komarov na magi control makhada painaba phuna kana laknarbasu mahi yanba ngamdre Masana sirani khangna Komarov ayadava capsule adu tongduna prithivigi akoibda pung kya ungduna leiduna pairaga leikhi Mathangi numit
April 13 Soyuz 1 Prithibigi nungsitki leirol atmosphere lansilakhi. Komarovna parachute khandoklami adu madudi pungye yesinnaduna punsinnaduna leikhirami. Aduna taptharapagi muhta parachute nungsitki mamangtha mai hoduna yangna paitharami. Pungda kilometer chamni phugi ayang muda paitharatuna capsule do prithibigi leimaida thumjilakhi pokhai rakhi. Thumjilla pokhai basta Komarov khudakta dum leitre. Rescue tawba changsilukda kari thuina phangba ngamdre. Capsule do pungtoi toi dhatu amadi ut khratamak phangki. Pokhai ba amadi maiduna already sanskar tormana Komarov ki hakchang iphang phangkide. Adubu asuk thamoi shokpa thokdok asida thamoi shingna tengtha nawai bibagi muhutta Komarov ki misi sibuleyakna propaganda oina sizinakhi. Hatkai hatlaga Komarov fu hero nunthul pishin nungsibadi iyaw yawdabi dhum dhamda phumki. Adubu ikui kuidana chibun ngangnarakhi madudi Soyuz 1 ready oidringai engineers na paikhatpa yakhiroi haina warning tongna Leingakna nampuda paikhathankibni haibasi leibak miyamna khangba hongnarakhi. Komarov ki mission accident ati hatpani haibasi khangrap leibak miyam yam sathina penakhide. Astronaut Vladimir Komarov nongmai gulina hatpanate bureaucracy na hatpane. Aduna ngasidi historians na Komarov ki misi si science da rajniti ki khut thingjilubugi science ka rajniti ka tosin narubugi achauba soiba duni para amani dana unari lungnari. Loshilakpasda aina hajin wafamde Komarov na masa sirani khangna suicide mission ni khangna masana yazana paikribdo mado dharma leiba maruf amabu kaningbagini mazati ki chokthuk chaningai oraba amata ngaraba symbol amabu protect tongningbagini Soviet program na ehenba time matam khadatasu phangnabagini. Aduna hainingi Vladimir Komarov na mathwai kathoklami base masi space disaster amakaki mityengda uragadi yam sathina langani. Hainingi mase thongna lingjel leibagi wari amasune. It's a story of human courage and political indifference. Thawan gi lamjel ladi kanagumba khara thawaina ponthaw oidaba yadabgum ningsinghaliba reminder amasune. Adum haibiyo Vladimir Komarov asi hero amara natraga victim amara. Aigi oinadi mahak animakni haijage. Ngasigi video si nungai biragadi mamangi video su soidana yengbiyo adona soidana pamgani.